ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯁꯨ ꯈꯨꯔꯨꯝꯖꯔꯤ. ꯍꯧꯔꯁꯤ ꯑꯗꯨꯗꯤ. ꯍꯥꯏꯔꯝꯃꯣ ꯃꯊꯪ ꯃꯊꯪ. ꯁꯤꯗ ꯑꯣꯛ ꯊꯣꯡꯕ ꯂꯩꯔꯦ. ꯁꯤꯗ ꯂꯦగ్ ꯄꯤꯁ 2 ꯂꯩꯔꯦ. ꯁꯤꯗ ꯁꯂꯥꯗ ꯂꯩꯔꯦ. ꯒ꯭ꯔꯦꯚꯤ ꯂꯩꯔꯦ. ꯒ꯭ꯔꯦꯚꯤ ꯂꯩꯔꯦ. ꯆꯤꯡꯂꯥꯎꯕꯤ 2 ꯂꯩꯔꯦ. ꯆꯥꯎ. ꯅꯪ ꯀꯩꯅꯣ ꯅꯪ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯁꯤ ꯃꯇꯨꯝꯁꯦ ꯍꯥꯟꯅ ꯆꯤꯛꯀꯦ ꯁꯤꯗꯤ. ꯑꯍꯥꯟꯕ ꯆꯤꯛꯁꯤꯔꯥ ꯑꯃꯃꯛ. ꯍꯣꯔꯦꯟ ꯀꯦꯞꯁꯟꯒꯤ ꯁꯦꯝ ꯌꯥꯅꯤ. ꯍꯥꯎꯋꯦ ꯁꯤꯁꯦ. ꯅꯪ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯈ꯭ꯋꯥꯏ ꯃꯔꯨ? ꯅꯠꯇ꯭ꯔ ꯅꯪ ꯆꯥ ꯉꯝꯒꯗ꯭ꯔꯕ? ꯉꯝꯅꯤꯌꯦ ꯁꯤꯗꯤ. ꯍꯥꯏꯔꯣ ꯒ꯭ꯔꯦꯚꯤꯒꯗꯣ. ꯒ꯭ꯔꯦꯚꯤ. ꯃꯤꯅ ꯍꯥꯏꯅꯩꯅ ꯄꯨꯔꯥ ꯍꯥꯏꯕꯅꯤꯗ. ꯃꯍꯤ ꯇꯥꯔꯦ. ꯁꯤ ꯁꯥꯏꯖ ꯍꯥꯏꯐꯦꯠ ꯌꯥꯝ ꯂꯦꯡꯉꯨ. ꯅꯍꯥꯟꯒꯩ ꯆꯥꯎꯕꯒ. ꯑꯣꯛꯁꯦ ꯀꯨꯏꯅ ꯆꯥꯕ ꯌꯥꯗꯕꯁꯨ ꯋꯥꯏ. KG 2 ꯊꯣꯡꯉ ꯀꯥꯈꯤꯕꯗꯨꯗꯤ. ꯃꯤ ꯇꯥꯅꯤꯅꯦ. ꯑꯁ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯍꯥꯏꯔ ꯅꯝꯗꯕꯤ ꯂꯩꯔꯝꯅꯤꯀꯣ. खत तुमचा चालू आहे खूप छान वाटतं यावं Rồi các bạn như cái nó tôi đi phở rồi nè năng cái giá cả không đi phở đâu cái này nhầm trái gì nào anh nói gì nó em xa rồi thì mà ngoài kia nếu mình lau thì phải thơm nói hả ꯏꯌꯥꯝꯕ ꯀꯤꯡꯁꯟ ꯔꯣꯕꯤꯟꯁꯟ ꯂꯥꯛꯄ ꯁꯥꯎ ꯌꯥꯗꯦ ꯃꯊꯪꯗ ꯇꯧꯔꯁꯤ ꯃꯊꯪꯗ ꯍꯥꯏꯔꯝꯃꯒꯦ ꯉꯁꯤꯗꯤ ꯒꯦꯠ ꯂꯣꯜꯂ ꯆꯥꯖꯩ ꯒꯦꯠꯇꯣ ꯂꯣꯜꯂꯣꯏꯒꯦꯗꯤ ꯈꯟꯖꯕꯅꯦ ꯅꯨꯡꯉꯥꯏꯔꯣꯏꯗ ꯐꯠꯇ ꯆꯪꯉꯒꯗꯤ ꯅꯪ ꯃꯇꯨꯡ ꯀꯌꯥ ꯁꯨꯔꯦ ꯆꯥꯕ ꯑꯩ ꯆꯥꯕ ꯀꯤꯗꯤ ꯀꯤꯕꯅꯦ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯒ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯆꯠꯂꯨꯁꯤ ꯍꯥꯏꯗꯤ ꯁꯤ ꯂꯣꯏ ꯆꯥꯈ꯭ꯔꯗꯤꯀꯣ ꯁꯤꯗꯤ ꯃꯇꯣꯡ ꯌꯥꯝ ꯊꯤ ꯁꯤꯗꯤ ꯅꯪ ꯆꯠꯁꯨ ꯁꯤ ꯐꯖꯕꯁꯦ ꯑꯩ ꯇꯧꯔꯒꯦ ꯅꯪꯁꯨꯕ ꯊꯃꯣꯏꯗꯤ ꯀꯜꯂꯦꯕꯣ ꯃꯔꯨꯒꯨꯝꯕꯗꯣ ꯑꯩ ꯆꯥꯍꯤꯅꯗꯕ ꯃꯔꯨ ꯀꯣꯟꯅ ꯆꯥꯔ ꯁꯤ ꯍꯥꯟꯅ ꯆꯥꯔ ꯃꯇꯨꯡ ꯌꯥꯎꯔꯛꯀꯁꯨ ꯌꯥꯎꯕ ꯆꯥꯊꯣꯛꯑꯒ ꯀꯕꯣꯟ ꯊꯦꯡꯉꯕ ꯃꯊꯪꯗꯤ ꯀꯩ ꯆꯥꯁꯦꯕ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯅꯪ ꯁꯟꯗꯧ ꯂꯣꯏꯒꯗ꯭ꯔꯣ ꯁꯦꯟꯊꯣꯛ ꯃꯆꯥꯗꯨꯔꯥ KG 2 ꯆꯥꯕ ꯍꯥꯏꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ KG 2ꯅꯦ ꯊꯥꯏꯅꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯕꯩ ꯇꯥꯏꯗꯣ KG 2ꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯅꯤꯇꯪ ꯆꯥꯊꯣꯛꯏꯅꯦ ꯍꯧꯖꯤꯛ ꯕꯥꯔꯗꯦ ꯄꯥꯔꯇꯤꯒꯤ ꯆꯥꯛꯇꯣ ꯑꯣꯛꯇꯣ ꯁꯤꯒꯤ ꯅꯪ ꯃꯨꯛꯕꯥꯡ ꯍꯥꯏꯁꯦ ꯈꯤꯇꯪ ꯆꯥꯔꯒ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯨ ꯈꯛ ꯌꯥꯔꯣꯏ ꯆꯥꯗꯣ ꯈꯔ ꯆꯥꯎ ꯁꯥꯒꯨꯝꯕꯗꯤ ꯀꯌꯥ ꯍꯩꯅꯗꯦ 그래서 저 한번 더 이리로 오는 거 뭐. 예, 좋은요. 이 더워요. ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤꯈꯩꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯀꯥꯡꯁꯣꯏ ꯄꯤꯖꯔꯝꯃꯣ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯅꯨꯍꯦ ꯐꯥꯒꯤꯗ ꯌꯥꯝꯅ ꯂꯩꯗꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯆꯔꯥꯅꯦ ꯑꯩꯈꯣꯏ ꯆꯥꯏꯗꯣ ꯅꯨꯡꯉꯥꯏꯔ ꯆꯥ ꯐꯪꯗꯕꯗ ꯌꯨꯝꯗꯒꯤ ꯆꯠꯄꯤꯔꯣꯒ ꯍꯥꯏꯔꯛꯑꯕ ꯐꯖꯩ
ꯍꯥꯎꯋꯦ ꯁꯦꯟꯊꯣꯛ ꯃꯇꯥꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯆꯥꯛꯁꯤ ꯂꯤꯛꯄ ꯃꯥꯜꯂꯦ ꯆꯥꯛ ꯂꯩꯇ꯭ꯔꯕꯣ ꯂꯩ ꯆꯥꯛ ꯉꯥꯛꯇꯅꯤ ꯍꯥꯎꯔꯦꯕ ꯆꯥꯛ ꯆꯥꯕꯁꯤ ꯆꯥꯍꯧꯔꯔꯣꯏ ꯌꯥ ꯃꯇꯨꯡ ꯍꯦꯛ ꯂꯦꯝꯃꯝꯕ ꯀꯩꯗꯧꯅꯤ ꯅꯣꯏꯁꯤꯗꯤ ꯆꯤꯡꯒꯥꯎꯒꯤ ꯆꯥꯛꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯅꯪꯅ ꯆꯥ ꯐꯪꯗꯕꯩꯔ ꯑꯣ ꯀꯨꯏꯔꯦ ꯀꯩꯅꯣ ꯅꯍꯥꯟ ꯅꯣꯏ ꯀꯥꯔꯦ KG 2 ꯂꯩꯔꯒꯕꯨ ꯌꯨꯇꯨꯕ ꯌꯦꯡꯉ ꯊꯣꯡꯖꯜꯂꯦ ꯀꯥꯔꯦ ꯑꯗꯨꯝ ꯐꯖꯔꯦꯅꯦ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯍꯧꯒꯦ ꯇꯧꯕꯅꯦ ꯑꯁꯦꯡꯕꯗꯤ ꯃꯔꯨꯅꯤꯁꯦ ꯃꯔꯨꯁꯤ ꯅꯪꯗꯣ ꯐꯖꯕ ꯀꯩ ꯆꯥꯔꯦ ꯁꯤꯒꯨꯝꯕ ꯂꯝꯆꯠꯁꯦ ꯀꯅꯥ ꯇꯝꯕꯤꯒꯦ ꯅꯉꯣꯟꯗ ꯅꯪ ꯃꯔꯨ ꯆꯥꯔꯤꯁꯦ ꯑꯩ ꯃꯔꯨ ꯆꯥ ꯍꯩꯇꯦ ꯋꯥ ꯉꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯅꯪ ꯀꯩꯅꯣ ꯇꯧꯁꯤ ꯋꯥꯊꯤ ꯉꯥꯡꯁꯤ ꯍꯧꯖꯤꯛ ꯋꯥꯊꯤ ꯉꯥꯡꯉꯒ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯄꯨꯛ ꯊꯟꯕꯅ ꯍꯥꯟꯒꯗꯣꯏꯅꯤ ꯃꯨꯛꯕꯥꯡꯁꯦ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯗꯧꯅ ꯃꯈꯣꯡ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯏꯕ ꯑꯊꯣ ꯃꯇꯣꯡ ꯑꯝꯇ ꯎꯠꯍꯧꯗꯕ ꯋꯥꯅꯤꯗ ꯁꯨꯝ ꯎꯠꯁꯤꯅꯦ ꯍꯦꯛ ꯍꯧꯕꯒ ꯆꯥꯕꯩ ꯋꯥꯈꯜꯅꯦ ꯈꯟꯗꯦ ꯎꯠꯄꯩ ꯋꯥꯈꯜꯅꯤ ꯈꯟꯗꯦ ꯍꯥꯟꯅ ꯎꯠꯀꯗꯕꯅꯦ ꯃꯔꯨ 3 ꯂꯩꯔꯦ ꯁꯤꯁꯨ ꯃꯔꯨ ꯃꯥꯜꯂꯦ ꯅꯪ ꯈꯟꯕ ꯍꯩꯇꯦ ꯅꯪ ꯆꯥꯔꯦ ꯅꯪ ꯉꯁꯥꯏꯗꯤ ꯆꯥꯕ ꯍꯩꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯔꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯨꯛꯕꯥꯡ ꯇꯧꯖꯒꯦꯕꯅꯦ ꯂꯥꯏ ꯈꯨꯔꯝꯃꯣ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤ ꯌꯥꯏꯅꯤ ꯁꯥꯏꯕꯁꯨ ꯀꯅꯥꯝ ꯁꯥꯏꯕꯤꯔꯗꯤ ꯐꯗꯧꯅꯤ ꯁꯥꯏꯕ ꯋꯥꯔꯛꯄ꯭ꯔꯥ ꯁꯥꯏꯕ ꯋꯥꯏꯕ ꯆꯥꯛ ꯄꯣꯔ ꯀꯥꯏꯅ ꯇꯧꯁꯤꯒꯦ ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯒꯠꯂꯦ ꯑꯗꯨꯅꯦ ꯁꯤ ꯆꯥꯁꯤꯜꯂꯣ ꯍꯥꯏꯁꯦ ꯅꯪ ꯍꯣꯔꯦꯟ ꯀꯩꯁꯨ ꯑꯗꯨꯝ ꯆꯥꯔꯝꯃꯔꯣꯏ ꯉꯝꯗꯕꯗꯤ ꯌꯥꯔꯣꯏ ꯄꯨꯂꯞ ꯆꯦꯡ ꯆꯥꯅꯕ ꯆꯥꯔꯦ KG 2 ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯆꯥꯈꯠꯂꯦ ꯆꯥꯁꯤꯜꯂꯨꯗ ꯑꯩꯅ ꯌꯥꯝ ꯆꯥ ꯑꯩꯉꯣꯟꯗ ꯂꯣꯏ ꯏꯟꯁꯜꯂꯕ ꯑꯃ ꯇꯧꯅꯩꯗ ꯑꯩ ꯚꯤꯗꯤꯑꯣ ꯍꯜꯂꯛꯄꯗ ꯈꯪꯅꯤ ꯐꯅꯌꯥꯝ ꯌꯥꯝ ꯆꯥꯏ ꯀꯩꯁꯨꯅꯤꯗ ꯅꯪ ꯃꯁꯤꯡ ꯊꯤꯔꯤꯀꯣ ꯀꯅꯥ ꯆꯥꯏꯔꯤꯁꯦ ꯊꯤꯁꯦ ꯑꯩꯒ ꯀꯅꯥ ꯆꯥꯔꯤꯗꯣ ꯑꯩꯗꯤ ꯃꯇꯣꯡꯅꯦ ꯇꯪꯈꯥꯏ ꯍꯦꯟꯅꯁꯤꯔꯥ ꯃꯌꯥꯝ ꯂꯩꯔꯤ ꯑꯩ ꯄꯩꯁꯥ ꯑꯩꯅ ꯌꯥꯝꯃꯦ ꯅꯪ ꯉꯁꯤꯁꯦ ꯃꯇꯨꯝ 2ꯁꯤ ꯅꯪ ꯂꯧꯊꯣꯔꯛꯄꯗ ꯅꯪꯒꯤ ꯍꯥꯡꯈ꯭ꯔꯦꯕ ꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕꯅꯤꯅ ꯂꯣꯏ ꯎꯔꯝꯅꯤ ꯃꯁꯤꯡ ꯊꯤꯔꯒ ꯀꯅꯥ ꯌꯥꯝ ꯆꯥꯏꯗꯣ ꯍꯥꯏꯔꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯅꯗꯤ ꯍꯦꯟꯅ ꯆꯥꯕ ꯃꯥꯜꯂꯦ ꯃꯥꯅ ꯍꯦꯟꯅ ꯆꯥꯏꯁꯨ ꯍꯥꯏꯔꯤ ꯃꯥꯅ ꯍꯥꯏꯔꯦ ꯆꯥꯛꯅ ꯅꯪ ꯆꯥꯁꯤꯜꯂꯨ ꯃꯌꯥꯏꯗ ꯂꯩꯅ ꯆꯥꯛꯁꯦ ꯊꯥꯡꯒꯠꯂꯛꯏꯅꯦ ꯁꯤꯗꯤ ꯆꯥ ꯊꯥꯡꯒꯠꯂꯛꯑꯦ ꯕꯦꯔꯥꯅꯤ KG 3 ꯆꯥꯏꯅ ꯀꯃꯥꯏꯅ ꯆꯥꯏꯖꯥꯠꯅꯣ ꯉꯝꯃꯛꯈꯤꯅꯤ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯤ
ꯑꯃꯁꯤꯅ ꯄꯨꯔ ꯆꯠꯄ ꯔꯁꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯐꯖꯕ ꯀꯩꯅꯣ ꯌꯥꯝ ꯇꯧꯗꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯩ ꯍꯥꯏꯗꯧꯗꯤ ꯅꯣꯡꯉꯥꯟꯕꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗꯤ ꯍꯧ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯍꯌꯦꯡꯗꯤ ꯍꯧꯒꯠ ꯉꯝꯃꯔꯣꯏ ꯅꯪ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯒꯦꯠ ꯁꯣ ꯂꯣꯜꯂꯝꯃꯦ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯌꯦꯡꯗꯤ ꯍꯧ ꯂꯥꯛꯑꯅꯨ ꯁꯂꯥꯛꯁꯦ ꯂꯣꯏꯁꯟꯅꯤꯡꯕꯅꯤ ꯅꯤꯡꯊꯝꯊꯥꯗꯕꯨ ꯄꯨꯡ ꯃꯔꯤꯗ ꯍꯧ ꯂꯥꯛꯏꯕ ꯅꯪ ꯅꯪꯅ ꯊꯣꯛꯂꯣꯏꯗꯕ꯭ꯔꯣ ꯀꯥꯏ ꯑꯍꯤꯡ ꯈꯔ ꯈꯔ ꯇꯨꯝꯁꯤ ꯅꯪꯕꯣ ꯁꯤ ꯌꯥꯝ ꯐꯖꯗꯦ ꯁꯤ ꯊꯝꯕꯁꯦ ꯑꯗꯣꯝ ꯑꯅꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯈꯔ ꯆꯤꯛꯑ ꯂꯣꯏꯁꯟꯕꯁꯦ ꯅꯪꯒꯤꯅꯤ ꯀꯩꯅꯣ ꯑꯩ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯦ ꯑꯩꯁꯨ ꯐꯖꯔꯦ ꯑꯣꯛ ꯆꯥꯔꯒ ꯌꯦꯟꯅ ꯐꯩ ꯆꯤꯛꯄꯁꯤꯗ ꯃꯍꯥꯎꯗꯤ ꯈꯦꯠꯅꯩ ꯃꯍꯥꯎ ꯃꯥꯡꯕ ꯀꯩꯅꯣ ꯇꯧꯋꯦ ꯑꯣꯛꯅꯗꯤ ꯍꯥꯎꯋꯦ ꯍꯦꯜꯂꯦ ꯑꯩꯗꯤ ꯁꯤꯁꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯤꯁꯨ ꯍꯥꯎꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯤ ꯌꯥꯝ ꯈꯥꯏꯕ ꯅꯣꯏ ꯉꯥꯛꯇꯅꯦ ꯅꯣꯏ ꯁꯤ ꯁꯥꯏ ꯁꯥꯏ ꯃꯥꯏ ꯃꯌꯥꯏꯁꯦ ꯁꯤꯔꯣ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯃꯥꯏꯗ ꯀꯥꯏ ꯍꯥꯏꯒꯦ ꯁꯤꯔꯣ ꯃꯌꯥꯏꯁꯦ ꯑꯦ ꯌꯦꯡꯉꯣ ꯕ꯭ꯔꯣ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯣ ꯑꯁꯤꯁꯨ ꯃꯇꯣꯡ ꯑꯅꯤ ꯑꯆꯧꯕꯅꯤ ꯅꯪ ꯂꯪꯁꯤꯜꯂꯛꯏꯅꯤꯀꯣ ꯚꯤꯗꯤꯑꯣ ꯀꯨꯞꯄ꯭ꯂꯦ ꯑꯗꯨ ꯁꯤ ꯂꯪꯁꯤꯟꯕ ꯑꯩꯅ ꯅꯣꯏ ꯃꯇꯨꯡ ꯂꯧꯈꯤꯗꯣꯏꯅꯦ ꯀꯥꯏꯗꯧꯗ ꯍꯣꯏ ꯂꯣꯏ ꯈꯪꯉꯦ ꯑꯃꯕꯨꯗꯤ ꯂꯧꯒꯨꯝ ꯇꯧ ꯁꯤ ꯃꯔꯛ ꯉꯥꯛꯇꯅꯤ ꯁꯤ ꯆꯥꯔꯔꯣꯏ ꯁꯤ ꯉꯝꯃꯔꯣꯏ ꯁꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ This is outsider. ꯅꯪ ꯁꯂꯥꯠ ꯂꯩꯍꯧꯕ ꯑꯩ ꯁꯂꯥꯠ ꯂꯣꯏ ꯆꯥꯔꯣ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩ ꯍꯦꯟꯗꯦꯕ ꯁꯤ ꯇꯣꯃꯦꯇꯣ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯕꯤ ꯆꯥꯏ ꯁꯂꯥꯠ ꯆꯥꯏ ꯍꯥꯏꯒꯅꯣ ꯑꯄꯨꯟꯕꯗꯨ ꯁꯂꯥꯠ ꯀꯧꯋꯦ ꯊꯕꯤꯁꯨ ꯇꯤꯜꯍꯧꯁꯨ ꯑꯄꯨꯟꯕꯗ ꯂꯣꯏꯁꯤꯜꯂꯁꯤꯔ ꯁꯤ ꯃꯌꯥꯏꯁꯦ ꯍꯥꯏꯐꯦꯠ ꯇꯦꯡꯁꯜꯂꯣ ꯑꯁ ꯄꯨꯛꯁꯤ ꯐꯖꯅ ꯆꯪꯈꯤꯅꯤꯌꯦ ꯅꯤꯛꯑ ꯆꯪꯅꯦ ꯊꯤꯕꯣꯡꯗꯤ ꯂꯥꯎꯋꯦ ꯁꯤ ꯂꯣꯏ ꯂꯣꯏꯁꯟꯕꯅꯤ ꯏꯕꯥꯅꯤ ꯑꯩ ꯊꯥꯕꯨ ꯊꯥꯖꯩ ꯑꯩꯁꯨ ꯌꯥꯝ ꯆꯥ ꯉꯝꯅꯤꯗꯤ ꯈꯜꯂꯨꯗꯕ ꯐꯖꯅ ꯉꯝꯃꯦ ꯂꯣꯏꯁꯜꯂꯁꯤꯁꯨ ꯅꯪ ꯌꯥꯔꯕꯣ ꯉꯥꯏꯈꯣ ꯁꯤ ꯆꯪꯈꯤꯒꯦ ꯑꯩ ꯂꯣꯏꯕꯒꯤ ꯑꯦꯟꯗꯤꯡꯗꯣ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯇꯧꯕ ꯂꯣꯏꯁꯜꯂꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯩꯇꯩ ꯈꯔꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ Thank you for watching.